Melissa Sunupado mahakpo nungsi haina jingnaraga laklabani mangonda yamna angakpa haibadudi oidre upai leitana Matthew nangna su khangidune aidi namu soirabane ai ngamgadaba mande nangi adugidi aingoda mind karisu tawdi metaramani haina sulaude I love you Melissa more than anyone. Melissa makhutna machinda thamlaga Matthew aingoda matam khare de piyo ai khanduna mukta yengige hoi sondana Stephen masamak yauna Japan da chatkre mi chani muk puduna tha ama changna Japan da koithi thiri Japan gi mafam khuding kachin koya khuding loina thiri paisa yamna thadaduna police ki mating phawba laurami cherry blossom hawba mafam khudingda mi mayam ama thamduna Melissa lakiba yai haina ngairi Melissa phangbadi lairadana mahak masak manaba amata thengnade Stephen nupi du phanglaktrabada masadu depress salai adubu mahak maning hanbadi laite Tokyo gi hotel amada laiduna Stephen TV yengli remote tuna random oina namduna channel honglaga yengi Japanese language khangdabana Wonderland gi channel khanduna yengi remote to yamna thuna metuna mahakna apamba channel sinduna yengbada slim oiba nupi ama ukibagum tawi Stephen channel do previous tawduna nupi du ukiba channel du ta thami channel du da straight news pari host tawriba nupa du gi maningda nupi ama chatkibadu maningda gi khajiktang uhawi Mikup amagi matam oirabaso mahaki oinadi nupi du Melissa ni haiba laina confirm tawba nangi Stephen yamna thuna makhut ka du niktuna phone puthoraktuna mahaki subordinate amada call tawi yumda halase Wonderland halase hujingwa mahak aikhoi Utopia district ta leire mafam aduda mahak leire haiba ai khange mangluraba lan phangbagumna haraurami Wonderland da yauraknaba matung mahakna TV program thapamda chatuna channel dugi record tu yenglami subordinate mayam duso Stephen gi mateng pangbo oina monitor tawba yauri Stephen Melissa bu thiba haure haiba Julie na paw tarami Julie so yamna thuna Melissa da call tawi Hello Melissa nang Stephen na ikuidana soidana phanglagani nangi apangbu nupada puraga atoba mafam amada nang chatkro mahakna nangbu phangbaga hatkani haikibane Melissa na hoi ai hayengmak mafam se thadoknaba tawrage makhoina leiriba bila duda Matthew ga Melissa ga wari sanari yamna atappa khonjelda Melissa aina khanbada aikhoi mafam asida laitabana pharani Julie so nangi laifam se khanglabanina mahakna nangbu matam pumbada sizinaduna ta leirani ye Stephen so aikhoina leiriba mafam se mina yamna changnadrabaso mahakki mayunga yamna lapnaba nate aishu khange mafam se mahakki territory ne haiba matam mama hektada aikhoi ani bu mahakki misingna ukhiba yai aikhoi ani hoji kaida chatkani Matthew na mi yamna kungba city manungda leibana phaniye aikhoina chathokpada khara cheksina chatladi makhoina khangba ngamloi hoi nangna saphagani haiba mafamda aigi oinadi loina yare somdana assistant ama changlaktuna sir ai khangle madam gi leifam ai khangle wa hairaga photo ama table da thami photo duda Julie na mahake card utlaga selfie tawbagi oirami mahakna selfie tawriba mafamdo Melissa na leiriba biladu da oirami maningda nupi ama lei haibadi khangi adubu blur chatpana mamaidu sengna ude mi masak khangdrabaso Melissa ge figure ni haibadi aduma khangba ngami background da uriba trees tusu cherry trees ni haiba khangba ngami Stephen ge assistant singduna thawai yauna thibagi khangba ngambani Stephen so yamna thuna hawalaktuna
Chalase hojima. Mahak masamak yauduna mafam aduda lai. Normal drive da pung ama changbado pungkhai amada Melissa na leiriba bila aduda yaurai. Yard mayai da hauriba cherry trees tu yengi. Photo duda yengbada manai haiba khangi. Yamna kina tapna yard duda changlai. Hathuna changlurabadi Melissa na mahak ubada masa matomta mahak na thokpa ama tawkrabadi haibagi pakhatpa supawi. Wakhalda Melissa, ay nangbo amuk hana thiraklaroi haina wasaklabaso. Ay ngasidi nangbo ningbagi mayayna wasak thugaire. Kari maramgino khangde. Ayna nangbo nungshiriba. Ayna nangonda ngangkiba chaikiba khuding nangbo nungshidabagi natiye. Divorce tawrase haikibaduso nangna ibu nungshide haina khanbagi ayna haikibane. Tasengbadi Melissa amasung Steven luhonglaga mahak yumda halaktabada Melissa na chithi irabasu nongmata nupa aduda call tawkhide. Karigi tawkhidriba Julie bu ijat manghankibaduda masana masabu blame tawjabagini. Steven thong manakta leptuna tapna Melissa mafam aduda sitliba nungshittu natana makhol amata tade. Khumlaktraba aduda khonjal khajiktan kangkhalai. Melissa! Melissa! Kanasu khumlakte pisumdo khara sukatlaga thongdo namduna yengi. Thongdo lok tawramde inthokduna manungda makoktu cheplaga yengi. Ihang hangna leibadu uraga manungda changsili. Mafamdu yengbada litnaba furit firol loina puraga chatkhiba mali. Anghangi dress amasung sizinaramba sanapot kharadi taraga leirami. Sunrise singi marakta hana toina ukiba stationery paper kharasu yaurami. Paper khudingmak blank oirabasu paper dugi cartoon design do ubada Melissa mafam asida leiramni haiba khangba ngami. Steven chenthoraktuna mahakki assistant adu lao haina kausili. Noi mayam thangnaba building sida changlaga thiyo. Nakhoi khara amana sigi bila sida adum yenglaga leyo. Mafam asidagi khwaidagi nakna leiba surveillance video kaida lei haibado munna thido. City pumba shutdown tawre haina lauthokho. Hadaki matang asida aigi hostess bu amuk hana nanthokhanba yaroi. Mahaki commando tabada lakliba assistant mayamdo sat khaidoknaduna mahaki command idli. Steven photo duda yengi Melissa gi nakanda nupa ama leplaga leibadu uraga sauno photo do makhuna kanna paisinduna supchili. Nupa do su kanano haina amuk thirai. Kuide adum khanglai. Nupa do gi ming Matthew kawi haiba. Matthew gi imungda lai. Matthew gi mama mapa Steven gi mamangda yamna kina niklaga lepi. Steven gi mityeng amada Matthew gi mapana Steven nangi kutuda di thangat pirakano. Ai asengboda loina haijage. Aikhoi gi company gi asset sidi yamna pi. Nakhoi gi company gi pungamagi batam laine. Steven makhuta lighter ama paiduna sanaraga makhaja tharo. Nakhoi gi nacha Matthew kaida lole. Puthoro hojima. Mapaduna mahak hana kadaida lairui haiba ai khangde. Matam kharagi mamangda mahak mafam asida halaklame. Mahak hojik tungji hospital da thabak puri bane. Steven yamna phingna hogalaktuna warning tawrami. Phare adudi ai hojigi oina ti chatlage. Ahal oiraba nakhoi ani gi punsi mikup kharagi oinadi safari. Nakhoi gi nachada horen numidang phawda phangba ngamdraba. Horen ahing yumsa toire khango. Steven machinda Matthew nang naigi nupida mitarubse nangi achawba narale. Nang aina lemna di tharoi. Hospital manungdani Matthew thabak loiraga hospital dagi thoglai. Mahaki car gi thongdo hangtoke hek tawbaga tungdagi thang amana mahaki khawrida thamai. Mahaki opposite da
Stephen leplaga leirambadu ui. Matthew upai leitana mamitu uistinduna. Oh, nang oire. Haujikti nang naibu phangle. Aishu khanglabane. Melisana mafam masida halakshi haiba mikuptagi nongma natraga nongmadi nang nai khoibu soidana phanglakani haiba. Stephen mahaki manakta changsilai. Nakong mayada Melissa kaidale. Matthew na ai mahak na lairiba mafam aduda nang bupuge. Aiga puna chatminase. Tasengbadi Stephen na mafam adu yaurakdringai mamangda Matthew da mama mapana call tawrakrabani. Mama mapana kapaga Matthew da Melissa bo Stephen na sinako natrabadi yum thugaigani hairami haina tamki. Matthew di hiram khudingda Stephen ga competitor oiba yaroi. Mahaksu wakhal ngaihak khallaga Melissa bo Stephen na sinakrage haina mahaki parents da haikrabani. Matthew amasung Stephen apartment amada yaurai. Adubu makoina yaurakpadadi mafam aduda Melissa di leiramdre. Room macha amada chahi ama makhaita ngairiba angangdu matumta kaplaga leirami. Angangdugi nakanda Melissa na iramba chithi amasu leirami. Chithidu Matthew na khudaktuda yengi. Matthew, aina nangbu awapamda tahale. Ai nangonda yelamloidabane. Haujikti aigi awabada nangsu saruk yabirano. Aibu makhata na thiraklagano. See you. Stephen na amuk mundu na pai. Chithidugi waroldu pabada Stephen maithongdu sat hongi. Handukso matam kitang thengkiba. Melissa, nang aina goitan tanarakani haiba matau karamna khanglibano. Aina nangbu phanglamdai mikup khuding nangna thadoktuna chatpa hekta halamlaba. Matthew gi mitta jingnabagi hin amadi uba phangi yam tapna. Stephen, kanagumba kharana nang lai haibase pau piba soidana yarongani. Natrabadi Melissa na mahaki machase asumna hundoklamgadaba nate. Wahaidu tabada Stephen na Matthew gi furit collar du paiduna. Matthew, nang na ingoda trick sanaba hek oiramlaba. Lot ke yauna Melissa bu losilamlaba. Aina wasakli mahaki husband ama oina nang bu soidana hatkani. Matthew light smile ama utuna. Stephen, matau karamna nang husband haiba wahaidu sizinaribano. Haukiba chahi singda nang na Melissa bu matau karamna loinaki haiba nang ningsinglibra. Nang mahaki manakta mikup ama phawa leibikibra. Nang na mangonda kari karamba nuksiwai haiki. Melissa na nangbu asukuiba matamsi nuksiraga lakpane. Aduga nangna mahaki hakjang tangkhaidi hatkrabane. Stephen na pairiba nupadugi collar du thadoi. Mase aigi oiba personal matter ne. Nangna engonda instruction pibagi darkar tade. Nang Melissa gi leifam hek khangbaga engonda hana pau pirao. Natrabadi nang leidungda hingna phungani. Wafam se hairamlaga Stephen cradle da yauriba angangduda yenglamlaga chatki. Sabab ke amamba basement amadani chair amada makhong makut punsinduna thamliba Melissa da Julie na yengduna lairi. Melissa gi lips corner du isu paklami. Julie gi mityeng adu devil amangi matagum mi phawba charage haina yengbugi mityeng ni. Melissa, aroibada nang aigi khutta sigani haibasi hana khangbra. Makhutta pairiba thangdudagi thaktorakpa dak redu Melissa gi mamitta thakhali. Melissa masa yamna choktharabasu akibadi karisu laite. Machindu tapna kathoktuna. Julie, nang nai bulak naraklibase chahidi yamna yamle. Ngasisu hanba leiramdre. Chicken macha ama hatpagibu bull snap season aduna hatkatra.
ꯑꯩꯒꯨꯝꯕ ꯑꯁꯣꯟꯕꯤ ꯂꯩꯅꯥ ꯆꯦꯟꯕꯤ ꯑꯃ ꯍꯥꯠꯄ ꯄꯥꯝꯂꯕꯗꯤ ꯅꯪ ꯅꯈꯨꯠꯃꯛꯅ ꯍꯥꯠꯄ ꯉꯝꯂꯣꯏꯗ꯭ꯔꯥ? ꯋꯥꯗꯨ ꯉꯥꯡꯕ ꯂꯣꯏꯕꯒ ꯖꯨꯂꯤ ꯁꯥꯎꯅ ꯊꯥꯡ ꯈꯨꯄꯥꯏꯗꯨ ꯑꯣꯟꯊꯣꯛꯏ꯫ ꯊꯥꯡꯗꯨꯅ ꯃꯦꯂꯤꯁꯥꯒꯤ ꯃꯃꯥꯏꯗ ꯊꯤꯟꯕꯅꯤ꯫ ꯃꯃꯥꯏ ꯌꯧꯔꯝꯗꯥꯏ ꯕꯦꯁꯃꯦꯟꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯇꯨꯅ ꯃꯦꯊ꯭ꯌꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯖꯨꯂꯤ, ꯍꯧꯖꯤꯛꯇꯤ ꯃꯦꯂꯤꯁꯥꯁꯤ ꯆꯠꯍꯟꯈ꯭ꯔꯣ꯫ ꯖꯨꯂꯤ, ꯍꯧꯖꯤꯛꯇꯤ ꯃꯦꯂꯤꯁꯥꯁꯤ ꯆꯠꯍꯟꯈ꯭ꯔꯣ꯫ ꯃꯦꯂꯤꯁꯥ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨ ꯅꯨꯄꯥꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯦꯊ꯭ꯌꯨ, ꯅꯪ ꯆꯠꯂꯣ꯫ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯖꯨꯂꯤꯁꯦ ꯑꯉꯥꯎꯕꯤꯅꯦ꯫ ꯃꯍꯥꯛꯀ ꯃꯔꯤ ꯌꯦꯠꯅꯒꯅꯣ꯫ ꯅꯪꯉꯣꯟꯗ ꯃꯍꯥꯛ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯀꯅꯤꯌꯦ꯫ ꯖꯨꯂꯤ ꯊꯥꯡꯗꯨ ꯑꯃꯨꯛ ꯆꯤꯡꯁꯤꯟꯗꯨꯅ ꯃꯦꯊ꯭ꯌꯨꯗ ꯌꯦꯡꯂꯒ, ꯃꯤꯁꯇꯔ ꯃꯦꯊ꯭ꯌꯨ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯦ ꯑꯄꯪꯕꯤꯁꯦ ꯅꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯂꯥꯟꯖꯗꯕ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯛꯀꯅꯣ꯫ ꯍꯥꯏꯈ꯭ꯔꯣ, ꯑꯩꯈꯣꯏ ꯑꯅꯤ ꯄꯥꯔꯠꯅꯔ ꯑꯣꯏꯗꯨꯅ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯅ꯫ ꯃꯦꯂꯤꯁꯥ ꯃꯤꯠꯌꯦꯡꯗꯨ ꯊꯨꯅ ꯊꯥꯖꯗꯅ ꯃꯦꯊ꯭ꯌꯨꯗ ꯌꯦꯡꯉꯤ꯫ ꯃꯦꯊ꯭ꯌꯨ ꯃꯦꯂꯤꯁꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ, ꯃꯦꯂꯤꯁꯥ, ꯑꯝ ꯁꯣꯔꯤ꯫ ꯖꯨꯂꯤꯅ ꯑꯩꯕꯨꯁꯨ ꯊ꯭ꯔꯤꯇꯟ ꯇꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯁꯤꯒꯅꯤ ꯀꯤꯕꯒꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯖꯄꯥꯟꯗ ꯂꯩꯔꯤꯉꯩ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯂꯣꯏꯅ ꯈꯪꯂꯒ ꯂꯩꯔꯝꯃꯦ꯫ ꯃꯦꯂꯤꯁꯥ ꯁꯦꯀꯦꯟ ꯑꯃꯗꯤ ꯁ꯭ꯇꯟ ꯆꯥꯗꯨꯅ ꯂꯩ꯫ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ, ꯍꯣꯏ, ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ꯫ ꯑꯩ ꯃꯆꯦ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯖꯨꯂꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯣꯏꯅ ꯈꯪꯉꯤ꯫ ꯃꯍꯥꯛꯅ ꯀꯅꯥꯒꯁꯨ ꯂꯝꯕꯥ ꯄꯥꯅꯕ ꯉꯝꯂꯣꯏ꯫ ꯅꯪꯅ ꯇꯧꯔꯤꯁꯤ ꯆꯨꯝꯃꯦ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯅꯨꯄꯥꯗꯨꯅ ꯃꯦꯂꯤꯁꯥꯕꯨ ꯃꯤꯅꯝꯂꯕꯁꯨ ꯆꯍꯤ 1.5 ꯍꯦꯟꯅ ꯃꯦꯂꯤꯁꯥ ꯑꯃꯁꯨꯡ ꯖꯦꯛꯀꯤ ꯀꯤꯌꯔ ꯂꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯦꯂꯤꯁꯥꯁꯨ ꯅꯨꯄꯥꯗꯨꯗ ꯃꯈꯥ ꯇꯥꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯨꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤꯗꯃꯛ ꯈꯜꯂꯒ ꯄꯨꯛꯅꯤꯡ ꯆꯥꯎꯊꯣꯛꯆꯔꯝꯃꯤ꯫ ꯃꯦꯂꯤꯁꯥ, ꯑꯥꯏꯝ ꯁꯣꯔꯤ꯫ ꯖꯨꯂꯤꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ, ꯃꯦꯂꯤꯁꯥ ꯑꯃꯁꯨꯡ ꯁ꯭ꯇꯦꯕꯦꯟꯕꯨ ꯃꯇꯧ ꯀꯔꯝꯅ ꯋꯥꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯥꯏꯗꯤꯌꯥ ꯑꯃꯗꯤ ꯂꯩ꯫ ꯃꯇꯝ ꯈꯔꯗꯤ ꯃꯦꯂꯤꯁꯥꯕꯨ ꯍꯤꯡꯍꯟꯈꯤꯁꯦ꯫ ꯖꯨꯂꯤꯅ, ꯀꯔꯤ ꯀꯔꯝꯕ ꯄ꯭ꯂꯥꯟꯅꯣ? ꯃꯦꯊ꯭ꯌꯨꯅ ꯖꯨꯂꯤꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟꯗꯨ ꯆꯤꯔꯣꯜ ꯇꯧꯔꯒ ꯍꯥꯏꯔꯝꯃꯤ꯫ ꯖꯨꯂꯤꯒꯤ ꯃꯥꯏꯊꯣꯡꯗ ꯄ꯭ꯂꯥꯟꯗꯨ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯧꯖꯩ꯫ ꯃꯀꯣꯛꯇꯨ ꯅꯣꯝꯗꯨꯅ, ꯚꯦꯔꯤ ꯒꯨꯗ, ꯄ꯭ꯔꯤꯇꯤ ꯒꯨꯗ꯫ ꯑꯩꯗꯤ ꯅꯪꯁꯦ ꯑꯁꯤꯒꯨꯝꯕ ꯇꯦꯂꯦꯟ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗꯤꯌꯦ꯫ ꯅꯪꯗꯤ ꯅꯨꯄꯤ ꯂꯨꯅ ꯇꯧꯕꯗ ꯅꯠꯇꯅ ꯃꯥꯡꯍꯟꯕꯁꯨ ꯌꯥꯝ ꯍꯩꯔꯝꯃꯤ꯫ ꯅꯪꯒ ꯌꯦꯡꯅꯔꯨꯔꯗꯤ ꯑꯩꯒꯤꯁꯦ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯤꯌꯦ꯫ ꯁ꯭ꯇꯦꯕꯦꯟ ꯃꯤꯇꯤꯡ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯈꯔ ꯂꯥꯞꯅ ꯖꯨꯂꯤꯒꯤ ꯃꯃꯥ ꯃꯄꯥ ꯂꯥꯛꯄꯗꯨ ꯎꯏ꯫ ꯅꯤꯅꯥꯗꯤ ꯁ꯭ꯇꯦꯕꯦꯟꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯕꯗꯒꯤ ꯂꯥꯞꯅ, ꯁ꯭ꯇꯦꯕꯦꯟ, ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ? ꯅꯪꯅ ꯖꯨꯂꯤꯕꯨ ꯂꯨꯍꯣꯡꯂꯒ ꯃꯍꯥꯛꯄꯨ ꯃꯤꯔꯥꯏꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪ ꯅꯣꯔꯃꯦꯜ ꯇꯥꯗꯕ ꯃꯤꯔꯣ? ꯖꯨꯂꯤꯒꯤ ꯃꯄꯥ ꯅꯣꯔꯦꯜꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ, ꯁ꯭ꯇꯦꯕꯦꯟ, ꯅꯪ ꯂꯦꯇꯦꯁ ꯔꯤꯄꯣꯔꯠꯇꯨ ꯄꯥꯔꯕ꯭ꯔꯥ? ꯅꯪꯅ ꯖꯨꯂꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯠꯂꯤ ꯍꯥꯏꯕꯗꯣ? ꯋꯥꯐꯝ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤ ꯁ꯭ꯇꯦꯕꯦꯟꯅ, ꯑꯩ ꯅꯈꯣꯏꯒ ꯍꯧꯈꯤꯕ ꯋꯥꯔꯤꯗꯣ ꯁ꯭ꯀ꯭ꯋꯦꯔ ꯆꯠꯇꯨꯅ ꯁꯥꯟꯅꯕ ꯄꯥꯝꯗꯦ꯫ ꯑꯩ ꯍꯧꯖꯤꯛ ꯕꯤꯖꯤ ꯌꯥꯝ ꯑꯣꯏ꯫ ꯅꯤꯅꯥꯅ, ꯁ꯭ꯇꯦꯕꯦꯟ, ꯅꯪ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯂꯥꯏꯁꯨ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯉꯁꯤꯁꯨ ꯑꯩꯈꯣꯏꯁꯦ ꯅꯪꯒꯤ ꯄꯦꯔꯦꯟꯁ ꯏꯟ ꯂꯣ ꯑꯣꯏꯔꯤꯕꯅꯤꯅꯦ꯫ ꯀꯝꯄꯦꯅꯤ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤ ꯃꯌꯥꯝꯗꯨꯁꯨ ꯅꯤꯅꯥꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗꯨꯗ ꯑꯦꯇꯦꯟꯁꯟ ꯂꯣꯏꯅ ꯄꯤꯔꯛꯏ꯫ ꯁ꯭ꯇꯦꯕꯦꯟꯁꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯖꯨꯂꯤꯒꯤ ꯃꯃꯥ ꯃꯄꯥꯗ, ꯍꯣꯏ ꯐꯔꯦ, ꯑꯩꯕꯨꯗꯤ ꯂꯝꯆꯠ ꯁꯥꯖꯠ ꯈꯪꯗꯦꯅ ꯉꯥꯡꯅꯤ꯫ ꯅꯈꯣꯏꯅ ꯑꯁꯦꯡꯕꯗꯨ ꯌꯥꯝꯅ ꯈꯪꯅꯤꯡꯂꯕꯅꯤꯅ ꯑꯩ ꯉꯁꯤꯗꯤ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯂꯣꯏꯅ ꯍꯥꯏꯒꯦ꯫ ꯈꯪꯍꯧꯗꯦ ꯇꯥꯟꯖꯥꯗꯨꯗ ꯖꯨꯂꯤꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯑꯣ, ꯅꯣꯏ ꯃꯌꯥꯝꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯎꯅꯔꯝꯃꯤ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯉꯥꯡꯂꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯗ ꯃꯤ ꯂꯣꯏꯅꯃꯛ ꯑꯣꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯅꯈꯤ꯫ ꯖꯨꯂꯤꯅ ꯅꯨꯄꯤ ꯑꯃꯁꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯔꯛꯏ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛꯇꯨ ꯎꯕꯗ
ꯃꯌꯥꯝꯗꯣ ꯉꯛꯅ ꯃꯌꯥ ꯂꯣꯏꯅ ꯀꯥꯊꯣꯛꯅꯔꯤ꯫ ꯅꯨꯄꯤꯗꯣ ꯃꯦꯂꯤꯁꯥꯅꯤ꯫